ꯑꯍꯥꯟꯕꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯦꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯔꯦꯒꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯁꯤꯁꯨ ꯆꯠꯅꯔꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯑꯃꯃꯝꯒꯤꯗꯃꯛ ꯈꯕꯔꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯔꯦꯒꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯈꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯕꯗꯤ ꯔꯦꯒꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯐꯥꯎꯈꯤ ꯔꯦꯒꯤꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯈꯪꯕꯁꯤꯡꯅ ꯈꯪꯂꯕꯁꯨ ꯈꯪꯗꯕꯁꯤꯡꯗ ꯇꯝꯖꯔꯤ ꯃꯗꯨꯗꯤ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯏꯟꯖꯤꯅꯤꯌꯔꯤꯡ ꯀꯣꯂꯦꯖꯇ ꯂꯣ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯁꯤꯡꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯝꯂꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯅ ꯑꯅꯧꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯌꯣꯡ ꯁꯥꯍꯟꯕ ꯖꯒꯣꯏ ꯁꯥꯍꯟꯕ ꯃꯃꯥꯏꯗ ꯍꯥꯃꯨꯛ ꯇꯩꯁꯤꯜꯍꯟꯕ ꯅꯨꯄꯥꯗ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯟꯕ ꯅꯨꯄꯤꯗ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯅꯔꯤ ꯑꯈꯟꯅꯅ ꯁꯥꯎꯊ ꯏꯟꯗꯤꯌꯥꯒꯤ ꯀꯔꯅꯥꯇꯀꯥꯒꯤ ꯃꯐꯝ ꯑꯃꯗꯗꯤ ꯏꯪ 2009ꯗꯒꯤ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ ꯆꯠꯅꯔꯒ ꯃꯁꯤ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯊꯤꯡꯅꯅꯕꯒꯤ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤꯕꯗꯤ ꯏꯔꯩ ꯂꯩꯇ꯭ꯔꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯀꯣꯂꯦꯖꯇ ꯏꯁꯩ ꯁꯛꯍꯟꯕ ꯖꯒꯣꯏ ꯁꯥꯍꯟꯕ ꯃꯁꯤꯗ ꯅꯠꯇꯅ ꯃꯐꯤ ꯂꯧꯊꯣꯛꯍꯟꯕ ꯀꯔꯦꯝꯅꯕ ꯌꯥꯗ꯭ꯔꯒꯅ ꯀꯤꯍꯟꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯤ ꯑꯗꯨꯗ ꯑꯀꯤꯕ ꯍꯩꯅꯗꯕ ꯐꯨꯝꯕꯪꯅꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯤꯔꯛꯇꯨꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯀꯌꯥ ꯌꯥꯎꯈꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯀꯌꯥ ꯇꯥꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯔꯦꯒꯤꯡꯗꯒꯤ ꯍꯧꯕ ꯀꯦꯁ ꯑꯃꯅꯤ ꯀꯦꯁ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯃꯔꯨꯝꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯅ ꯔꯦꯒꯤꯡꯗꯒꯤ ꯑꯍꯥꯟꯕ ꯍꯧꯔꯒ ꯃꯤꯌꯥꯝꯗ ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯇꯝꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯂꯧꯁꯤꯟꯕꯤꯌꯨ ꯑꯐꯕꯁꯤꯡ ꯑꯗꯨꯗꯃꯛ ꯐꯠꯇꯕꯗꯤ ꯃꯇꯧ ꯇꯝꯕꯤꯔꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕꯅꯤ IAS ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯨꯇꯣꯁ ꯀꯧꯕ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯂꯒ ꯗꯦꯜꯂꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯔꯦꯒꯤꯡ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯔꯦꯒꯤꯡ ꯍꯥꯏꯕ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯔꯦꯒꯤꯡ ꯇꯧꯕꯒꯤ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯦꯜꯂꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄꯨꯂꯤꯁꯀꯤ ꯐꯝ ꯄꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤꯅꯒꯔꯗ ꯂꯩꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯤꯡ ꯆꯟꯅꯅꯕꯒꯤꯗꯃꯛ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯃꯍꯩ ꯇꯝꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯈꯛ ꯏꯪ ꯇꯞꯄꯤ ꯃꯁꯛ ꯃꯇꯧ ꯅꯨꯄꯤ ꯑꯃꯒꯤ ꯀꯔꯤꯃꯇ ꯋꯥꯠꯇꯕꯤ ꯃꯍꯩ ꯃꯁꯤꯡꯗ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯂꯣ ꯇꯝꯅꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯤꯡ ꯆꯟꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯃꯆꯤ ꯃꯆꯤꯗ ꯖꯒꯣꯏꯕꯨ ꯁꯥꯍꯟꯕꯅꯦ ꯏꯁꯩꯕꯨ ꯁꯛꯍꯟꯕꯅꯦ ꯃꯃꯥꯏꯗ ꯍꯥꯃꯨꯛꯄꯨ ꯇꯩꯕꯅꯦ ꯑꯁꯨꯇꯣꯁꯀꯨꯝꯕ ꯀꯌꯥꯅ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯔꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥ ꯈꯛ ꯅꯠꯇꯅ ꯅꯨꯄꯤ ꯁꯦꯅꯤꯌꯔꯁꯤꯡꯁꯨ ꯑꯅꯧꯕ ꯅꯨꯄꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯡꯗ ꯃꯈꯣꯏꯅ ꯔꯦꯒꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯃꯤ ꯈꯟꯕꯤꯌꯨ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯕꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯃꯍꯩꯔꯣꯏ ꯑꯣꯏꯔꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯔꯦꯒꯤꯡ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯅ ꯃꯃꯥꯟꯅꯕꯤ ꯏꯟꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯇꯣꯁꯅ ꯄ꯭ꯔꯤꯌꯥꯒ ꯃꯃꯥꯏ ꯆꯥꯟꯅꯈꯤ ꯇꯁꯦꯡꯅ ꯑꯁꯨꯇꯣꯁꯅ ꯄ꯭ꯔꯤꯌꯥꯕꯨ ꯎꯕ ꯃꯇꯝꯗ ꯉꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯈꯔꯅ ꯏꯁꯩ ꯁꯥꯍꯜꯂꯝꯃꯤ ꯄ꯭ꯔꯤꯌꯥꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯍꯜꯂꯝꯃꯤ ꯄ꯭ꯔꯤꯌꯥꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤ ꯆꯠꯅꯕꯤ ꯑꯃꯅꯤ ꯈꯟꯅ ꯃꯍꯥꯛꯁꯨ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯑꯁꯨꯇꯣꯁꯄꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯨꯀꯠꯆꯈꯤ ꯃꯔꯝꯗꯤ ꯔꯦꯒꯤꯡ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨꯗꯤ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯊꯝꯂꯒ ꯑꯁꯨꯇꯣꯁꯅ ꯃꯀꯣꯛ ꯆꯤꯡꯕꯒꯤꯗꯃꯛ ꯑꯇꯝꯅꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯇꯣꯁꯅ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯣꯏ ꯉꯥꯏꯈꯣ ꯃꯦꯗꯝ ꯀꯔꯤꯅꯣ ꯃꯐꯝꯁꯤꯗ ꯇꯝꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯂꯣ ꯇꯝꯒꯗꯕꯅꯤ ꯑꯣ ꯂꯣ ꯇꯝꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯍꯦꯜꯞ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯇꯧꯖꯕꯅꯤ
ꯅꯪꯕꯣ ꯑꯁꯦꯡꯕꯒꯤꯔ ꯍꯥꯏꯁꯤꯕꯣ ꯑꯃꯗꯤ ꯑꯁꯨꯇꯣꯁꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯤꯌꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯨꯜꯂꯝꯃꯤ ꯁꯦ ꯄꯤꯔꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏꯁꯦ ꯄꯤꯔꯣ ꯁꯤ ꯄꯤꯔꯣꯅꯦ ꯁꯦ ꯂꯥꯏꯔꯤꯛꯁꯦ ꯅꯪꯒꯤꯅꯦ ꯑꯩ ꯆꯥꯡꯌꯦꯡ ꯑꯃꯈꯛꯇꯪ ꯇꯧꯒꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯈꯪꯉꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯅꯪꯒꯤꯅꯦ ꯍꯥꯏꯕꯁꯤ ꯅꯪ ꯑꯝꯇ ꯎꯠꯂꯨꯗꯅ ꯁꯦ ꯀꯃꯣꯟ ꯁꯦ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯅꯪ ꯑꯝꯇ ꯎꯠꯂꯣꯕ ꯄ꯭ꯔꯤꯌꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ ꯃꯦꯗꯝ ꯅꯪꯅ ꯅꯆꯤꯟ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯍꯌꯦꯡ ꯀꯣꯔꯠꯇ ꯀꯔꯤꯅꯣ ꯅꯪꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯣꯔꯠꯇ ꯀꯔꯤꯅꯣꯕ ꯅꯪꯅ ꯍꯌꯦꯡ ꯊꯦꯡꯅꯗꯣꯏꯁꯤꯕꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ Miss Beautiful Lawyer say something Miss Beautiful Lawyer ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯄ꯭ꯔꯤꯌꯥꯅ ꯑꯁꯨꯇꯣꯁꯀꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯑꯁꯨꯇꯣꯁꯀꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇꯨ ꯐꯠ ꯂꯥꯎꯅ ꯁꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯍꯥꯏꯈꯤ ꯍꯦꯂꯣ ꯀꯦꯁ ꯗꯤꯁꯃꯤꯁ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯇꯣꯁꯅ ꯃꯈꯨꯠ ꯑꯗꯨ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯍꯟꯅ ꯌꯦꯡꯖꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯨꯇꯣꯁꯅ ꯄ꯭ꯔꯤꯌꯥꯕꯨ ꯎꯕ ꯃꯇꯝꯗ ꯉꯥꯎꯖꯕ ꯍꯦꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯦꯟꯇꯤꯟꯗ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯃꯃꯥꯟꯅꯕꯤ ꯏꯟꯗꯨꯒ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯂꯝꯃꯤ ꯑꯃꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯨꯇꯣꯁꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯛꯈꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯏꯟꯗꯨꯒ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯛꯏꯗꯨ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯔꯦꯒꯤꯡ ꯇꯧꯈꯤꯕꯒꯤꯔꯣ ꯄ꯭ꯔꯤꯌꯥ ꯌꯥꯝꯅ ꯍꯩꯅꯤꯡꯕ ꯐꯥꯎꯈꯤꯔꯝꯗꯦ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯌꯥꯝ ꯉꯛꯈꯤ ꯑꯁꯨꯇꯣꯁꯅ ꯍꯥꯏꯔꯛꯈꯤ ꯐ꯭ꯔꯦꯟꯁ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯑꯣꯀꯦ ꯏꯠꯁ ꯑꯣꯜ ꯔꯥꯏꯠ ꯑꯁꯨꯇꯣꯁꯅ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯄꯥꯔꯇꯤ ꯑꯃꯗꯤ ꯄꯥꯡꯊꯣꯛꯄ ꯌꯥꯏꯗꯅ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯆꯠꯀꯅꯤ ꯑꯗꯣ ꯁꯣꯝꯒ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯀꯔꯤ ꯀꯥꯏꯒꯦ ꯁꯣꯔꯤ ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔꯥ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯆꯠꯁꯤ ꯄ꯭ꯔꯤꯌꯥ ꯁꯣꯔꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯔꯥꯏꯠ ꯑꯣꯀꯦ ꯔꯥꯏꯠ ꯖꯁ ꯒꯣ ꯑꯁꯨꯝꯅ ꯑꯁꯨꯇꯣꯁꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯁꯨꯇꯣꯁ ꯄ꯭ꯔꯤꯌꯥꯗ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯤꯌꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯁꯨꯇꯣꯁꯄꯨ ꯍꯩꯅꯔꯝꯗꯦ ꯑꯁꯨꯇꯣꯁꯁꯨ ꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯁ ꯁ꯭ꯇꯦꯟ ꯑꯃꯗ ꯑꯃꯨꯛ ꯄ꯭ꯔꯤꯌꯥꯅ ꯕꯁ ꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯨꯇꯣꯁ ꯕꯥꯏꯛ ꯑꯃ ꯊꯧꯔꯒ ꯂꯥꯛꯈꯤ ꯄ꯭ꯔꯤꯌꯥ ꯎꯕ ꯃꯇꯝꯗ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯑꯩ ꯂꯤꯞ ꯇꯧꯖꯔꯝꯒꯦ ꯒꯥꯔꯤꯗ ꯀꯥꯈꯠꯄꯤꯔꯣ ꯅꯣ ꯊꯦꯡꯛꯁ ꯑꯩ ꯀꯅꯥꯃꯇꯗꯒꯤ ꯑꯩ ꯂꯤꯞ ꯄꯥꯝꯖꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯄꯥꯝꯖꯗꯕꯅꯤ ꯄ꯭ꯔꯤꯌꯥ ꯑꯩꯁꯦ ꯐꯔꯛ ꯇꯨꯔꯛꯀꯤ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ ꯅꯪꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯖꯁ ꯑꯩ ꯌꯥꯝꯅ ꯗꯤꯁꯦꯟꯠ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯐꯥꯏꯟ ꯑꯗꯣ ꯑꯆꯝꯕ ꯑꯣꯏꯔꯕꯗꯤ ꯆꯝꯅ ꯂꯩꯕꯁꯨ ꯇꯝꯃꯣ ꯑꯗꯣ ꯌꯥꯝꯅ ꯆꯝꯕ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯆꯝꯗꯕ ꯃꯤꯒꯨꯝꯅ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯆꯒꯠꯅꯒꯅꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯄ꯭ꯔꯤꯌꯥ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯪꯉꯤꯗꯨꯕꯨ ꯅꯪꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯅꯣ ꯌꯥꯔꯦ ꯄ꯭ꯔꯤꯌꯥ ꯌꯥꯔꯦ ꯂꯥꯛꯑꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯀꯝ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯁꯥꯎꯔꯞꯅ ꯃꯈꯣꯡꯅ ꯇꯞꯅ ꯆꯠꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯇꯣꯁꯅ ꯍꯥꯏꯈꯤ ꯄ꯭ꯔꯤꯌꯥ ꯖꯁ ꯁ꯭ꯇꯣꯞ ꯄ꯭ꯂꯤꯖ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯣꯔꯤ ꯄ꯭ꯔꯤꯌꯥ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯆꯞ ꯂꯦꯞꯈꯤ ꯑꯃꯗꯤ ꯑꯁꯨꯇꯣꯁꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯤꯌꯥ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯑꯥꯏ ꯑꯦꯝ ꯏꯟꯇꯔꯦꯁꯇꯦꯠ ꯏꯟ ꯌꯨ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯕꯠ ꯑꯥꯏ ꯗꯣꯟꯠ ꯂꯥꯏꯛ ꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯅꯪꯁꯦ ꯄꯥꯝꯁꯨ ꯄꯥꯝꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯁꯨꯇꯣꯁꯅ ꯍꯥꯏꯔꯛꯈꯤ ꯅꯣ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯄꯥꯝꯈꯤ ꯍꯧꯖꯤꯛꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒꯅꯦ ꯅꯪꯕꯨ ꯑꯗꯨꯃꯛ ꯄꯥꯝꯗꯨꯅꯁꯨ ꯂꯩꯒꯅꯤ ꯄ꯭ꯔꯤꯌꯥ ꯄ꯭ꯂꯤꯖ ꯄ꯭ꯔꯤꯌꯥ ꯑꯁꯨꯇꯣꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯤ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯩ ꯍꯥꯏꯕꯁꯤ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯄ꯭ꯔꯤꯌꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯃꯔꯣꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄ꯭ꯔꯤꯌꯥꯅ ꯏꯟꯗꯨꯒ ꯄꯨꯟꯅ ꯀꯦꯟꯇꯤꯟ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯩ ꯉꯁꯤꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ ꯃꯍꯥꯛꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯉꯁꯤ ꯑꯌꯨꯛꯁꯨ ꯃꯥꯅ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯥ
bus stop amada mangla aina chatpa khudingi mangna suru suru igi tungda sum ine bisi maram kaigino akhoi ni hita balak libasibu nupa ma khoigumgi interest tara nupa singna hairaga akhoi ni hekta yagane habasibu madu khanba nupido aidi nati ai indu ayamna shongni ai tasina ayamna peni tanja aduda canteen aduda satra satri mayam adugi mamangda asutosna makuta laigi buke mapaiduna mafam adu laki hey Priya will you marry me please accept my request will you marry me nang ay guluhong se ay nang guluhong ba pame nang yaya di habado please ingon hayo really I love you Priya matamadu da Priya harki asutos karino nang torisibo se chalo nang chalo mayam loi ni yeng ne mayam se khoido loi ni yeng e chalo just go ay bune mafam masida khongoi na bigan chalo matamadu da asutos na harki Priya I love you ay kamon hai ay nung han bai kren ani shoboina ay nung hai will you marry me ay nang lohong ba pame se nang ya de habdo ay ngun hai asutos kadino nang tori se mi lo ni yeng habani kadino nang ba fam sta ibu khongoi na ri sikarigino ay na nung de kari lan khibagino Priya ay ki wahangi pa kumpi say come on please Priya ay ki wahangi pa kumpi wahising asi tawaga Priya puklong hogolaki amadi lay adu lawkirami amadi mahakna lay adu langthokirami amadi asutos ki mamaida mahakna khuppak na thaki amadi mahakna harami pakum phanglabra nangna pamba pakum do phanglabra ba aina kyara hana no da haraba natro nang husi pakum phangdribra wahai ase harga Priya sakya amaromda asutos sata satri sing adugi mamangda ikaiba phangki mahakna tawkiba soiba adudi mahakna kauthoki adubu Priyada mahak singnaba amadi tamthibi helakirami masigi matungda asutosna Priyada snigi matungda inaduna atumag laiki labna khut hairakpa kya bus stop to oiro lambi do oiro mapang khudimaktu senaduna laikirami class yaurba sumahakna mapanda adumak class loiba ngaiduna leptuna adumak laiki adubu Priyana su tumina leiba haibasi mahaksu hainadaba nupi amoirami asutos ke mong mato asidagi mahakna hainaduduna police ta chatuna report ama Delhi police ta ihalami matamadu da police na raki nangonda no pa do no solok pro sa soktra basu sokpatagi henba kyani mapam khudingda college ta chatlabasu tungda dum ko ini na ba engonda bahang yamna harassment tawi college puli dudi mi su college at po werini da sa college pulabasu mahak aiga locality nate tongan na leiba ngak tani sir aduga ngasi ayuksu aigi yunggi mamang na mahna leptuna leirami sir nang na bhap phattaba khanbo oiramba su yaida mi su thabak chatpo oiramgani tanjaruba o yunggi mamang da bus stop ta classroom gi mapanda lepa masi khakta natana ladies ke toilet mapanda aikoina mapan thokpa phawbada sangduna leiba nupa asibu tanjabagini haigadorbre sir sengnam to haibiu asutos ki mathakta action amata lawrurui haibra natraga lawge haibra haibido sir dige muta khangjage sir hoine adubudi hauju phawbadi mahangna nangonda nasa soktri dana physical attempt to bolai bro man ibu physical harassment pibido aina huju bobu ngai khike doribra sir no adu haibna tene se pare se nangi damak hayeng dagine police protection pigi hawaldar amanangi tungda dum laigani ko aduga aikoina su senagani nangonda harassment tawi tawde habase maduda khudam sangdam phanglagana aikoina makhatana hawaldar se dum police protection oina pigani phangdragana aikoina mu lokthokpe tare dina masigi matungda Priya laki amadi mahak haipam topum khangdana laikirami hawaldar thamlabasu asutosna mahakbu question senaba haibasi irip lepkiramdi library da oja amana kawi haiduna nupa amana Priya da pau piraki Priya su oja amana kauri boiningduna library ka amada chatki adubu library aduda kana amata leiramdi sumna tangi asutos leiramki amadi Priya gi khudang paiduna chingsimki Priya say nang aibu warogno ai ta sena nang munungsibni ai nang lohungba pame ima baba do nokhoi de soidina tharakani nokhoi gi yum Srinagar dani haida akhoi baba gi maga isoidun tharaki adugane yam nungai ba pawmana nang ga lohungbase tangdo ina leplubani aduga invitation card to aina namlabani se nangi mai ingon lesalo se ingon de yengo se nang ga lohungba
ꯇꯥꯡꯒꯗꯣ ꯗꯦꯠ ꯐꯤꯛꯁ ꯇꯧꯔꯕꯅꯤ ꯄ꯭ꯔꯤꯌꯥ ꯑꯩ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯪ ꯌꯥꯕꯤꯌꯨ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯤꯌꯥ I love you really I love you ꯄ꯭ꯔꯤꯌꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯁꯨꯇꯣꯁ ꯆꯠꯈꯤꯔꯝꯃꯤ ꯄ꯭ꯔꯤꯌꯥ ꯉꯛꯇꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯏꯟꯗꯨꯅ ꯍꯥꯏꯈꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯣ ꯇꯝꯕꯁꯤ ꯇꯣꯛꯎ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯍꯣꯡꯉꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯅꯪ ꯇꯝꯃꯨ ꯅꯪ ꯃꯐꯝꯁꯤꯗ ꯁꯨꯝ ꯇꯝꯕꯁꯦ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯏꯟꯗꯨ ꯑꯩꯅ ꯃꯐꯝ ꯍꯣꯡꯂꯕꯁꯨ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯃꯁꯦ ꯑꯩꯅ ꯇꯝꯂꯤꯕꯁꯤ ꯂꯣꯅꯤ ꯑꯩꯅ ꯂꯣ ꯇꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃ ꯑꯣꯏꯁꯅꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯁꯨꯇꯣꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯗ ꯏꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯇꯣꯁ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯊꯣꯛꯈꯤ ꯑꯗꯨꯕꯨ ꯑꯁꯨꯇꯣꯁꯅ ꯄ꯭ꯔꯤꯌꯥꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯗꯤꯒ꯭ꯔꯤ 2 ꯑꯃꯨꯛꯈꯛꯇꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯇꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯗꯤꯒ꯭ꯔꯤ 2 ꯑꯃꯨꯛꯇ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯍꯥꯏꯖꯟꯕ ꯋꯥꯍꯩ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯑꯄꯟꯕ ꯄꯤꯅꯅꯕꯒꯤꯗꯃꯛ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯔꯛꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯑꯃ ꯄ꯭ꯔꯤꯌꯥꯅ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯇꯣꯁ ꯍꯦꯜꯃꯦꯠ ꯑꯃ ꯎꯞꯂꯒ ꯕꯥꯏꯛ ꯑꯃꯗ ꯂꯥꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯨꯞꯅꯇꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯕꯤꯔꯦꯟꯗꯔ ꯀꯧꯕ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯃꯗꯤ ꯏꯪꯈꯣꯜꯒꯤ ꯃꯆꯤꯟ ꯑꯃꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯆꯪꯈꯤꯕꯁꯤ ꯎꯗꯤ ꯎꯍꯧꯏ ꯍꯥꯏꯕꯕꯨ ꯍꯦꯜꯃꯦꯠ ꯎꯞꯄꯅ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯈꯤꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯇꯣꯁ ꯊꯣꯡꯗ ꯕꯦꯜ ꯈꯤꯡꯈꯤ ꯄ꯭ꯔꯤꯌꯥꯅ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯕꯣꯏ ꯅꯤꯡꯗꯨꯅ ꯊꯣꯡ ꯈꯖꯤꯛꯇꯪ ꯍꯥꯡꯂꯒ ꯌꯦꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯑꯁꯨꯇꯣꯁ ꯑꯣꯏꯔꯝꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯑꯗꯨ ꯑꯃꯅ ꯆꯪꯅꯕ ꯑꯃꯗꯤ ꯑꯃꯅ ꯆꯪꯗꯅꯅꯕꯒꯤꯗꯃꯛ ꯊꯣꯡꯗꯨ ꯅꯝꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯀꯔꯤꯒꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯅꯣ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯅꯣ ꯅꯪ ꯑꯁꯨꯇꯣꯁꯅ ꯍꯥꯏꯔꯛꯈꯤ ꯅꯣ ꯄ꯭ꯔꯤꯌꯥ just 1 second I'm really sorry ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯦ just ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯁꯦ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯪ ꯌꯥꯕꯤꯌꯨ ꯑꯗꯨꯒꯅꯦ ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯛꯀꯦ ꯄ꯭ꯂꯤꯖ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯔꯒ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯄ꯭ꯔꯤꯌꯥ ꯄ꯭ꯂꯤꯖ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯈꯤ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯣꯡꯗ ꯃꯥꯅ ꯄꯥꯏꯈꯤ ꯄ꯭ꯔꯤꯌꯥ ꯑꯩ ꯂꯥꯜꯂꯦ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯥꯜꯂꯦ ꯄ꯭ꯔꯤꯌꯥ ꯄ꯭ꯂꯤꯖ for God's sake ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄ꯭ꯔꯤꯌꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯣꯀꯦ ꯌꯥꯔꯦ ꯑꯁꯨꯇꯣꯁ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯩꯔꯁꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯣ ꯍꯣꯏ ꯄ꯭ꯔꯤꯌꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨ ꯄ꯭ꯔꯤꯌꯥ ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡ ꯎꯠꯄꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯁꯨ ꯅꯪꯒꯤ ꯅꯊꯃꯣꯏꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯀꯔꯤꯅꯣ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯍꯧꯖꯤꯛꯈꯛꯇ ꯅꯪ ꯆꯠꯂꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯆꯠꯂꯣ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯑꯩ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯒꯅꯤ ꯅꯣ ꯄ꯭ꯔꯤꯌꯥ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯒꯗꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯅꯪꯅ ꯊꯨꯡꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯠꯇꯦ ꯑꯁꯨꯇꯣꯁ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯒꯅꯤ ꯑꯁꯨꯇꯣꯁ ꯒꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛ ꯐꯣꯟ ꯊꯥꯡꯒꯠꯈꯤꯔꯝꯃꯤ ꯑꯁꯨꯇꯣꯁꯅ ꯐꯣन ꯇꯧꯗꯅꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯗ ꯍꯥꯏꯈꯤ ꯄ꯭ꯔꯤꯌꯥ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯀꯞꯇꯨꯅ ꯑꯃꯨꯛ ꯂꯦꯟꯕ ꯇꯥꯕꯅꯤ ꯅꯪꯅ ꯀꯞꯇꯨꯅ ꯂꯦꯟꯕꯗꯣ
ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯄꯦꯟꯅ ꯌꯦꯡꯒꯅꯤ ꯑꯗꯣ ꯄ꯭ꯔꯤꯌꯥ ꯑꯩ ꯅꯪꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯔꯕꯗꯤ ꯅꯪ ꯊꯧꯗꯣꯛꯁꯤꯡꯁꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯀꯅꯤ ꯅꯪꯅ ꯀꯞꯅ ꯂꯩꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯎꯞꯂꯛꯄ ꯍꯦꯜꯃꯦꯠ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯏꯗ ꯍꯦꯜꯃꯦꯠ ꯑꯗꯨꯅ 13 ꯀꯟꯈꯤꯔꯝꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯏꯅ ꯄꯨꯡꯂꯥꯡ ꯇꯥꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯂꯤꯐꯣꯟꯒꯤ ꯋꯥꯌꯔ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯉꯛꯁꯝꯗ ꯂꯥꯛꯁꯤꯟꯗꯨꯅ ꯑꯁꯨꯇꯣꯁꯅ ꯄ꯭ꯔꯤꯌꯥꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯇꯣꯁ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯨꯇꯣꯁꯀꯤ ꯑꯄꯣꯛꯄ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯨꯂꯤꯁꯀꯤ ꯐꯝ ꯄꯥꯏꯕ ꯑꯅꯤꯁꯨꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯌꯥꯝꯅ ꯊꯤꯟꯊꯔꯝꯃꯤ ꯁꯥꯈꯤ ꯑꯣꯏꯕ ꯊꯕꯛ ꯁꯨꯕ ꯕꯤꯔꯦꯟꯗꯔ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯅꯤꯡꯊꯤꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯈꯤꯗꯦ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯋꯥꯗꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯏꯟꯗꯨꯒꯤ ꯋꯥꯍꯩꯗꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯑꯁꯨꯇꯣꯁꯇ ꯑꯣꯏꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯥꯈꯤꯅꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯁꯥꯈꯤ ꯄꯨꯊꯣꯛꯀꯗꯕ ꯄꯨꯂꯤꯁꯁꯨ ꯀꯦꯁ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯔꯠꯇ ꯀꯦꯁ ꯈꯔ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯅꯠꯇꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗꯤ ꯉꯝꯈꯤꯔꯝꯗꯦ ꯊꯥ ꯈꯔꯗꯒꯤ ꯆꯍꯤ ꯈꯔꯗꯒꯤ ꯆꯍꯤ 3 ꯂꯩꯔꯒ ꯃꯔꯥꯜꯒꯤꯗꯃꯛ ꯀꯣꯔꯠꯇ ꯔꯥꯏ ꯂꯥꯎꯊꯣꯔꯛꯈꯤꯔꯝꯃꯤ तसेंगना प्रियादर्शिनी हारिब नुपीस रेप अमदी मर्डरनी हाइबसिदी यामना चुमले अदुबु एक्यूज असिना victim मसिबु हाटपनी हाइबसि अमदी रेप तोबुनी हाइबसिगी साखी फंगदबा अमदी युम अदुदा थबक यावरंबा बिरेंदर हारिब असिसु मांगखिबना केस असिदा आशुतोष पु दंडी पीबदा मतिक चादरे आशुतोष के अपोकपा IAS की पुलिस ऑफिसर असिगी येंगदुना बेनिफिट ऑफ डॉप्ता आशुतोष पु थादोगले हाइबदी महाक मराल मतिक चादरे अदुना महाक थादोगले असुमना राय ताखिर प्रियागी इमुंग मनुंग थमो यामना सोखि अमरोमदा मियामगी इहो कंसिलकपदगी केस असि CBI दा मुसिलखि अदुबु CBI ना सिंगनब अमखक लेखि मदुदी केस असिदा मायोकनगदोरिबसि IAS ऑफिसर अमगनी मरम असिना महाक सुमचानुपा कन्ननबगीदमक अंगंबा थाक्तो होनरकनी हाइबसनि मसि सुमसु सुमखिरमि केस असि मपांगन हन्न सोंथकिरमि ममा मपा श्रीनगर द लैबा प्रियाना महाकी मरी मता दिल्ली द लैबा युम अमद लैरगा मही मसिंग तमननबगीदमक महाक होनखिबनि थोंदोक असि थोक्त्रिङै मतमदा श्रीनगर द लैबा ममा मपा द सुनुपा अमना असुमना मंगोंदा यामना अयेतपा पी हाइबा वफम हाइरखि अदुबु वफम सिंग असिदा महांगना इराइलाइना थेंगनगनि हाइबसि ममा मपा द पिखि मरमदि महांगना तमलिबसि लोन मसि मंगोंदा चांगयेंग अमनि हाइना महांगना हाइखि असुमना मखा तारकपा मतमदा इंग्लिश सिंग अनि तरुक तोंगान तोंगानबा थोंदोक वाथोक कया भारत की मफम द रेप केस अमदी असिगुमलबा नुपी अंगांग द चथबा केस कया थोलकपदगी फास्ट ट्रैक कोर्ट लिंखलखि अमदी था अनि अहुम फाउबगी मनुंगदा असिगुमबा केस असि लुइसिनगदबनी हाइबा सुप्रीम कोर्ट के अकनबा याथंग अमदगी इनौं नौना प्रिया की केस असि पाइखलखि अमदी नुमित अदुदा फंगखिबा DNA गी कया असिगी अचुम्बा रिपोर्ट कया लाकपा होखि अमदी सुप्रीम कोर्ट तक कोर्टना केस असिगिदमक राय ताबा हौरखि मदुदी मसिगी ममांग द केस असिगी ममांग द थेंगनखिबा कोर्ट सिंग अमदी मदुगी राय अदुगिदमक इकाइबा फावी हाइदुना सुप्रीम कोर्ट हाइरखि अमदी फंगलिबा DNA असिदा आशुतोष का चानबा अमदी हेलमेट फंगलिबा ई सिंग महाक मसागी फिंगरप्रिंट अमदी तोंगान तोंगानबा टेस्ट कयागी रिपोर्ट सिंग असिना महाक रेप तौरगा प्रियाबु हटखिबनी अमदी रेप तौरिबा असि आशुतोष ने हाइबा असि DNA रिपोर्ट अमदी पोस्टमार्टम की रिपोर्ट की निंगथीजना खंगलबा मतुंगदा सुप्रीम कोर्ट ना आशुतोष पु सीबगी दंडी पीखि असुमना इंग्लिश सिंग अनि तरेता आशुतोष की इमुंग मनुंगी माइकैदगी सीबगी दंडी असि अपील तौरक्तुना हौजिक फाउबा स्टे तौदुना लैरि अदुबु केस असि मखाताना हांगदोकदबदि वाली सीबगी दंडी पीखिबा अदुदा प्रियागी इमुंग मनुंग हराउजखि अदुबु कोर्टना पीखिबा राय द सीबगी दंडी अदु स्टे तौरिबा असि ngakthokpa ngamgadoribra ngamroidoribra haibadudi aikhoi mayam punna yengminaba tari amabu oire aningba kharagidamak apamba kharagidamak pangthokibada thogdokuma thokkiba matamda aigi imungda aigi isada aigi ichalda icheda thoklabadi adom kari oigadagi yengbadadi ubadadi tabadadi nungaiba yai adom da thoklabadi yengningloi taningloi khangningloi asawbana mai hogani laman khumninglakani adubu bharat
Leibak asida asigumlaba loisindraba case masing thingamdana lei haibasisu miyam punamana khangnaraba wafam. Ngakthokpiu matam punamakta mikupna homsingna leibi. Ngasigidamuktadi matang asida case asi loisinjari mathangda case ama puduna laksage tabiribasingbu James Hagurjamna amukhana khurumjari. Han mamakta crime reports thauramasibu tabiribasingbu James Hagurjamna ikoknona khurumjari. Ngasi puduna lakchari chamaga kunthraga manga suba tangka. Lairaba wahi asi tabada nungaiba maning thungba maning tamba awatpa leittaba mimanaba chaningba chaba phangba seningba chetpa koiba langba ake amogi punsida hingba haibadudi khak oide miyamna khangnaraba wafam kananabu pamnabagi lairaba phibam amakhaknani laibakki suni mapokne suni poklambanani asugumba kodong chadaba imung aduda karidi upai lei hingdabasu yade sadabasu yade hingnanaba honabada chak sakhom amagidamag angakpa wari kaya thodok kaya ni thokliba malai masida pumnamak ningba thungdrabasu nongmagi chara ama phawba chaba phangdraba adugumbagi punsina amukka hena awaba haibasi masana tabani prithvi asida lairabagi masingna ina khunbadagi sharuk chama helibani bharat ki missing yam khraba leibak asida laifam safam leitaba asukki matik yamna lairaba leibak asida asigumlaba masing thingamdana leiriba leibak kamani thonggi makhada ahing lekpa nonganbaga aphangba pochai thiba natraga angamba thabak sururaga chaba kaya amasule khara amana thabak sufam phawba leitabana nifam phawba leitabadagi safam thakpham leitaba kaya amasule asiguma marak asida tahai uhaidraba kaya amani thogdok wathok kaya thokli khudong chaba phangadra khanduna kanagumba kharagi thawin sindagi leitaba lairabagi khara paisa thoknanabagi honarubadagi amukhana mayumda halakidabasu kayani थाजरुबदगी मफम कयादा पुखरगा पुंसी लंबी अमदा चटखिदुना नुपी ओइबी कयादी सादोंग योंदुना पुंसी सुप्पा अमुक हना मयुमदा हलखिदबसु कयानी अंगांग कया नुपा कया नुपी कया मसागी हक्सांगी पार्ट सिंगिदमक योंथोक्तुना अमुक हन्ना मसागी असीबा हक्सांग फावबा फंगिदबसु कयानी इरमदम सना लेपा कंगलेपा कसिदसु लाइरबा मसिंगना अदुमक हेली कना लेजद्रबा लोइनना चानिंगाई थंगनिंगाई लेजद्रबा लमदम असिदा इंडिया के अतई स्टेट कोमना लंबी द चकनीब मसिंगदी अदुकी मतिक हंथन लई हाइबबु मिटोप मियान सा मसिंग थारगा लाख कुनगनि पालोम लैरिब मफम असिदा चकनीबा चनीगा हुंफु हुंदोगी चांगदा यूनियन मिनिस्ट्री ऑफ सोशल जस्टिस की रिपोर्ट अमगी मतुंग इना नुपी चामगनि फुतरुक लेमहौरिब सरुक अदुना नुपागे सरुक ओइना मणिपुर दसु लैरि इंडिया की ओइना चौराकना चकनीब मसिंग असि लाख मरी खर हेना लೈ मसिगी मनुंगदा वेस्ट बेंगल खक्तद चकनीब मसिंग लिसिंग मरफु माथोय रोम लೈ अदुबु हिंगदबदि यादे हिंगनब होनरी अंगम अंगम सुदुना मिटोपना सुम थोमजलक्तुना अवांग नोंपोक्तसु चकनीब मसिंग नोंग नोंगमगी मसिंग हेनगलक्ली असम खक्तद लिसिंग कुनगनि थोय चामगा तरा तरुक लोम यौख्रे मसिसु 2011 गी रिपोर्ट अमगी मतुंग इननी इंग्लिश सिंग अनि तरागा मापंददि मसिंग असुकी मथिक हेलम लगनी हिंगननबा चाननबा उपाय लेत्रदुना लंबी कयादा अरानबा लंबी द चटनबा याउक्तबसु नथि असुमना सनालेपाक मणिपुर असिदसु मियोय लिसिंग अनि गी मथक्ता नुपी सिंग मसागे सदोंग योंदुना हिंगनबगी नमादा पुंसी लांथिंगनरी मखोयबो अतोपा सुबनुबगी थबक्ता लांगननबगी दमा सोशल एक्टिविस्ट कयानासु होनबा हौरगली याम सिंद्रिंगैदा अहेनबा मिटिंग चंगदुना vocational training kayamarum pidana amadi makoibo counseling tawduna hingnabagi wahanthok leina atopa sinpham amada pusinnanaba mari leinaba kayana henjilaktringaida semdok sadokpagi matam adudi oirabara haibasi wahang ama oire lupa thokpa sana thokpa lamdamni hairiba ipa ipugi lamdam masida missing yamdringagi matam dasu su nomduna hingnanabagi damak honarakkiba ngaktani ipa ipugi haktaktagi chanaraktraba asigumba lambi asida nathaiduna अतोप हिंगनबगी लंबी सिंगद सु नोमगी लंबीदा खोंग थांजिल हौबना मांगजबदी करिसु लेरो अदुबु मियेंग चंगबीबा थिंगहौबा अखन्नबा लंबी अममम सिनबीबदुसु मियाम अमदी आई इसा इसादगी हौरगा खोंथांग होंदोक हौबदा मांगजबदी लेरोइद्रा हाइबसिनी
lairabani leitrabani tolabani tarabani haiduna khut losinduna suning nomningbagi wakhalon leitrabadi kanana so chakluk tu karigum amata thadaruk loi haibasisu aranbadi nate thabakta chilhau thidaba tawbadadi samas asida akaiba piroidoba aina yaba miyamna su yaba thabak kaya amasu leitabadi nate mase mitopna khangkhibana ka hena sadaba aing asagi nungairaba mafam asida saba thakpa hongba mafam asida karbar nungaibagi-damak mitopna ising ichaugum nongma nongmagi henjilakli ꯑꯩꯈꯣꯏꯅ ꯁꯨ ꯅꯣꯝꯍꯧꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨ ꯅꯣꯝꯒꯗꯕ ꯊꯕꯛꯁꯤꯡ ꯃꯤꯇꯣꯞꯅ ꯁꯨꯕ ꯅꯣꯝꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯌꯦꯜꯍꯧꯃꯤꯒꯤ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯣꯡꯃꯒꯤ ꯁꯦꯟꯊꯣꯛ ꯈꯔ ꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯏꯊꯩ ꯂꯧꯈꯣꯡ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯨꯝꯅ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯤꯂꯥꯗ ꯐꯤꯜꯝꯗ ꯋꯥꯔꯤꯗ ꯑꯇꯣꯟꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯇꯁꯦꯡꯅꯃꯛ ꯍꯦꯛ ꯃꯈꯣꯏꯕꯨ ꯂꯦꯞꯂꯔꯕꯗꯤ ꯎꯔꯕꯗꯤ ꯍꯪꯒꯣꯏꯅꯕ ꯀꯌꯥꯁꯨ ꯀꯅꯥꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕꯒꯤ ꯑꯩꯁꯨ ꯃꯉꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯨ ꯃꯉꯥꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯉꯁꯤꯒꯤ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯁꯦ ꯄꯩꯁꯥ ꯈꯔꯁꯤ ꯄꯥꯏꯌꯨꯁꯦ ꯁꯤꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯨ ꯑꯁꯣꯝꯅ ꯆꯪꯗꯨꯅ ꯀꯅꯥꯅꯕꯨ ꯍꯪꯂꯤꯕꯒꯦ ꯃꯁꯤꯗ ꯅꯠꯇꯅ ꯇꯥꯅ ꯍꯦꯛ ꯄꯩꯁꯥ ꯅꯤꯔꯛꯂꯕꯗꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯇꯥꯅꯗꯨꯅ ꯄꯩꯁꯥ ꯄꯤꯔꯁꯤ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯃꯥꯡꯗ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯣꯟꯊꯗꯨꯅ ꯄꯩꯁꯥ ꯅꯤꯔꯤꯕ ꯑꯗꯨꯗꯗꯤ ꯑꯗꯣꯝꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯕ꯭ꯔꯥ ꯄꯤꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯄꯤꯗꯕꯅ ꯃꯁꯤꯡ ꯌꯥꯝꯂꯝꯒꯅꯤ ꯍꯤꯡꯅꯔꯤꯕꯅꯤ ꯃꯥꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯕ ꯃꯤꯑꯣꯏꯕꯅꯤ ꯄꯥꯡꯊꯣꯛꯅꯔꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯆꯠꯅꯔꯤ ꯉꯝꯅꯅꯕꯒꯤꯗꯃꯛ ꯃꯤꯉꯣꯟꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛꯂꯨꯔꯒ ꯑꯇꯣꯡꯕ ꯈꯔ ꯑꯗꯨꯅ ꯃꯤꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯒ ꯈꯔ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯊꯥꯛꯄ ꯏꯃꯥ ꯏꯕꯦꯟ ꯏꯇꯩꯃ ꯏꯆꯦ ꯏꯆꯟ ꯀꯌꯥꯁꯨ ꯋꯥꯅ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯂꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯤꯜꯂꯕ ꯏꯝꯐꯥꯜꯒꯤ ꯃꯌꯣꯟꯗ ꯐꯝꯐꯝ ꯆꯥꯗꯅ ꯐꯝꯂꯨꯕꯒꯤꯗꯃꯛ ꯄꯣꯠꯆꯩ ꯆꯈꯥꯏꯕ ꯀꯧꯈꯥꯏꯕ ꯂꯪꯊꯣꯛꯄꯤꯕ ꯍꯣꯔꯦꯟ ꯆꯦꯡ ꯋꯥꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯍꯥꯞꯆꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯂꯂꯣꯟꯕꯤ ꯀꯌꯥꯅ ꯇꯞ ꯇꯥꯅ ꯃꯤꯒꯤ ꯄꯣꯠꯆꯩ ꯇꯦꯛꯁꯤꯜꯂꯨꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯕ ꯈꯨꯗꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯄ ꯕꯟꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤꯗꯤ ꯃꯩꯁꯥ ꯐꯪꯗꯕꯅ ꯃꯩꯒꯤ ꯃꯩꯁꯥ ꯈꯪꯗꯕꯒꯨꯝ ꯑꯋꯥꯕ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯃꯁꯤꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯀꯣꯛꯂꯔꯣꯏꯗꯧꯕ ꯆꯠꯅꯕꯤ ꯑꯃꯗ ꯅꯝꯗꯨꯅ ꯂꯥꯏꯃꯤꯡ ꯂꯧꯈ꯭ꯔꯕ ꯄꯥꯝꯗ ꯃꯤꯌꯥꯝꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯈꯪꯅꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯑꯣꯏꯔꯛꯄ ꯀꯦꯁ ꯑꯃꯈꯛ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯊꯣꯡ ꯃꯈꯥ ꯑꯃꯗ ꯌꯥꯏꯔꯦꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯀꯤꯍꯟꯅꯅꯕ ꯋꯥꯅꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯊꯣꯛꯇꯅꯅꯕꯅꯤ ꯆꯦꯛꯁꯤꯟꯅꯅꯕꯅꯤ ꯇꯝꯖꯔꯤꯕ ꯏꯃꯨꯡ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯕ ꯊꯛꯄ ꯐꯪꯂꯝꯗꯦ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯈꯤꯗꯦ ꯃꯤꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯩꯐꯝ ꯂꯩꯇꯕꯅ ꯃꯁꯤꯡ ꯊꯤꯉꯝꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯏꯃꯨꯡ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯆꯟꯗꯥ ꯆꯍꯤ 12 ꯁꯨꯔꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯁꯣꯅꯨ ꯆꯍꯤ 10 ꯉꯥꯏꯔꯤꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯣꯡꯈꯥ ꯑꯗꯨꯗ ꯑꯐꯪꯕ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯒꯗꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯂꯩꯇ ꯂꯥꯏꯔꯅ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯤꯅ ꯐꯪꯈꯤꯗꯦ ꯃꯃꯥ ꯃꯄꯥꯅ ꯁꯍꯔ ꯑꯗꯨꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ ꯊꯕꯛꯁꯨ ꯃꯇꯝꯒꯤ ꯁꯨꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯥ ꯀꯌꯥ ꯐꯠꯇꯕꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡꯁꯨ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯃꯁꯥ ꯁꯣꯟꯗꯨꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯔꯥ ꯍꯦꯛ ꯍꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯋꯥꯅ ꯃꯇꯝ ꯑꯗꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯅꯨ ꯑꯃꯗꯤ ꯆꯟꯗꯥ ꯑꯉꯥꯡ ꯀꯌꯥꯒ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯕ ꯃꯔꯝꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯃꯄꯥꯁꯨ ꯅꯥꯕ ꯍꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯠꯂꯝꯗꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯟꯖꯥꯅꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯊꯤꯔꯛꯄꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯈꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯕꯨ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯊꯕꯛꯄꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯤꯡꯊꯥꯕꯤꯒꯅꯤ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯟꯅꯤꯡꯒꯅꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯊꯥꯕꯤꯒꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯅ ꯆꯥꯕ ꯊꯛꯄ ꯊꯣꯡꯕ ꯊꯥꯛꯄ
sizinariba fizu fisamgi amadi tongan tongan ba hiram kaya marumda sizinaba helakle asigumba lairaba imung amadigi haurakpa nupi masa singna imung aduda makoina thabak adu haitraga natraga soiruraga makoibu mana pibigadabadi nat saibigadoribani phubigadoribani masi khangna khangna sonu amadi chanda yum amagi flat amada sonuna yum adugi makhada thabak tongnanabagi dabak amadi aduga flat adugi mathak thangba imung adudana makhada leriba imung adugi machano pina atopa nupa amada mayum palaga leiba yum amada mache chandana thabak suba yauna nanabagi dabak mapana wafam masi ya thokirambi adubu mache ahaldi khajiktang chawrabani na mahakti gyan tarami adubu sonudi mahak angang oibana thabak adu chatninglamde ima ai sanadunu leijage ai saklami haibase ai sungai haijaro ai mumbai da chatningde ima ai migi mayum da thabigunu ima ai sida imanabi singa sanajage asumna haidunu kapchaki adubu pija pithakpap ngamdraba mama mapa anina migi mayumdadi makhoi animak chara makti heloi haiba khanduna thamoi da nung onsinduna namduna makhoi chatlanki train tonghanki train station da piklibi sonuna chatningdabadagi fring fring chongki chatliba khongchat asidagi makhoi mama mapabu amuk hana uba phangadoribra natraga mama mapana macha singbu amuk hana ugadoribra uroidoribra karisu khallude adumak poki train aduna lapna mama mapadagi asumna mumbai da rajesh bhatia kauba nupa amagi yumda sonu thabak suba hormi imung asigi sit sengba thabak kaya tormi loinena flat adugi yum mathakta mache pokminabi roma bhatia kauba ama leiram mahaki yumdana chanda hariba mache sina thabak suba yoram ipang pangjabana thabak haibadi lairadana tathi tawoina tawba makhoibu horaki sonu amadi chanda makhoi unaba phawba thoina phanglamde rajesh ki imung da mapa mama makhoi ahum leiram karibu hairugani sonuna chahi tara khakta ngairibin wai taibada khongda nurana sugla I haiduna rajesh na angang adubu mamai da khuppak na thajilam rajesh engineer oiba mioi amani lyric like so hairaba mioi aduna minung si haitana he hek phuba chaiba angang adu da torum karigoma matamda soirak labasu kolek chama matamda sengde haiduna mamai mamit khangdana chawba khuppak aduna thajilam rajesh ki mache romana ngang ba chaibadi karida hairugan amarom da mache chandadi khajiktang chawbana chahi taraga ni thoirom surabana michai khara tajarabasu phuba chaiba makti romana torumdi nathibong charibado karigino yam panglibadubo asuk yamna nongoda ngangba matamda nangna hitri sibu karigino chabadadi nabuktu thanna nabuktu kai gai saine aduga thabak amatang tobudana hekta hitaba adubu karidi hairuni chak chaba phangbaga loinana paisa khara mahakna phangjaba aduna mama mapada thaba aduna madugi khallaga yamna wana makhoi ani yum sing adude thabak toram asumna tha anirom haukiram nongma sonuna chandaga flat aduda makhoi ani unaki amadi sonuna chandada hairam iche yumda chalsiba sidadi sanaba suphungde aduga iche ai ithanda makhoigi garage amada tumhalle iche ai yamna ahingde ki iche ado ai ahingje ai sutum tumde adugani che ai gi pukse yamna nai iche ahingdane but amalai aduga but amalagane ai bu mache chariba adugane ai bu chaba loraga bahi ta chatki che ai yamna ki ai makhoigi yumchida leiba chi che ai yamna ki adu che ai nanga horendagi tumina sirase sonu kadaidagi bunno nangi wakhalnane se ibani nane migi mayum sida leibadagi babasu imasu chaba phanglini ado babasu khara leradi naba pharaklani babana naba pharadi amuk thabak suba chatlani adudagidi ibani se yumda chase hojikti matam khara khangko adugane mafam asidagi yumda chatpado aidi khangdeba matau karamne ibani sidagi thokhrga yumda chatkani adunane matam khara khangki jebako asumno wafam sing ase hairami masidagi matam khara leiraga rajesh mahaki mama amadi mapaga makhoi ahum ayuktagi thabak ama chatnanaba sem sarami amadi sonuda yumgi thong hanganu yum aduda leiramu makhoina halaktriba phawba mapan thokpa yaroi haina hairaga numit aduda makhoi thoki asumna ayuk pung mapalom tabadagi thokraga numidang athengba pung 13 tarakpa matamda makhoi yumda halakhi amadi makhoi gi so extra amana yum madu thong hanglame
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯀꯤꯕ ꯐꯤꯚꯝ ꯑꯃ ꯎꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯇ ꯃꯈꯣꯏꯅ ꯀꯣꯜ ꯇꯧꯈꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤ ꯁꯤꯕꯅꯣ ꯁꯔ ꯐꯦꯟꯁꯤꯒꯤ ꯃꯊꯛꯇ ꯌꯨꯝꯌꯥꯏꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯐꯦꯟꯁꯤꯗ ꯐꯤ ꯑꯃꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕꯅꯤ ꯁꯨꯁꯥꯏꯗ ꯇꯧꯔꯝꯕꯅꯤ ꯁꯔ ꯀꯔꯤ ꯆꯍꯤ 10ꯒꯤ ꯑꯉꯥꯡꯁꯤꯅ ꯁꯨꯁꯥꯏꯗ ꯇꯧꯋꯦꯕ ꯑꯗꯣ ꯑꯁꯤꯕꯁꯤ ꯀꯅꯥ ꯂꯧꯊꯔꯤꯕ ꯁꯔ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯒꯅ ꯂꯧꯊꯕꯅꯤ ꯁꯔ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯂꯧꯊꯒꯗꯕꯅꯤꯅꯦ ꯐꯦꯟꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤ ꯑꯁꯤꯕꯨ ꯅꯣꯏꯅ ꯍꯥꯏꯔꯛ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗ꯭ꯔꯣ ꯁꯣꯔꯤ ꯁꯔ ꯑꯩꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯍꯦꯛꯇ ꯂꯧꯊꯔꯨꯔꯦ ꯁꯔ ꯄꯇꯦꯜ ꯑꯁꯤꯕꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯥꯈꯣ ꯌꯦꯁ ꯁꯔ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯃꯅ ꯁꯨꯁꯥꯏꯗ ꯑꯉꯥꯡꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯔ ꯆꯍꯤ 10 ꯁꯨꯔꯦꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯄꯥꯎꯁꯤ ꯃꯃꯥ ꯃꯄꯥꯗ ꯄꯤꯈ꯭ꯔꯕꯣ ꯁꯔ ꯑꯩꯈꯣꯏꯗ ꯑꯉꯥꯡꯁꯤ ꯄꯨꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯈꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤ ꯑꯁꯤ ꯁꯨꯁꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯊꯥꯖꯔꯝꯗꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯄꯇꯦꯜ ꯆꯍꯤ नौरीबा चही 10 गे अंगांग अमन सुसाइड तौगने हाइबसे नेवर आई थाजदे पटेल युमयाई अदु फिट 15 रोम वांगे काखतनबगी पोषक अम तसु लेते तुलना चिंगबा म तसु लेते चही 10 गे अंगांग अदुन मतौ करमना कारगा फी अदु करीद कीरगा मतौ करमना चोंथरकदोरिबनो असर आइसु अदुमाइना खलेसा अंगांग से हाना हातोगा मखोइना थोरी यानबो ओइजालसा पटेल हौजिकते हाइबदा लुखिनी पोस्टमार्टम की रिपोर्ट लाग इंगोंदा याम थुना पिरो तसेंग अंगांग से हाथ पसोइदन ओइगनी अदु रिपोर्ट हेक लापो इंगोंदा खर थुना पिरो फनीसा मसिगी मतुंग द पुलिस न रिपोर्ट नाइखी पोस्टमार्टम की रिपोर्ट अदु पाबा मतुंग द पुलिस न अंगपो ओइखी मसिगी मतुंग द पुलिस न पोस्टमार्टम तोरिबा डॉक्टर अदु गोनखी डॉक्टर अदुन हाइरखी इंस्पेक्टर अंगांग असि सिरिबा पुंसिंग सिगा थौरी यालिबा पुंसिंग सिगा खर खेनी अदुगा यामना अंगपा अमना अंगांग असिगी प्राइवेट पार्ट असि यामना थीना सोकलबे करि हेबा डॉक्टर अदुदी सेक्सुअल हेरासमेंट कुंबा इंस्पेक्टर मदुसो हाइबा ngamde सोइदन ओइरमबसु याय अदुबु अखोइनि हेना थिजनगदबसे महाकी प्राइवेट पार्ट से का हेना सोखिबा मरमना खोइना थिजनबदा अवाबा मोइरे ओह माय गॉड नुमित अदुदा अंगांग अदुगी मसादा मदि महाकी फीदा ई मरिग मत तैदेना डॉक्टर इंस्पेक्टर अंगांग असिगी मचिंदा लिपस्टिक कुंबा तैरमबदगी तैथोखिबगी अदुगी रिपोर्ट छ लै अंगांग से सुसाइड नते मर्डर हातपनी सिरिबसिगा थौरी यालेबगे सिगा पुंग अमगुमगी चांखेनरी इंस्पेक्टर थैंक यू डॉक्टर हौजिकते खोय भाटियागी मुंगसे असेंगबा खंगननबगीदमा एखोय होनरगे मसिगी मतुंगदा ममा मपादा पाउ पिखिबगी मतुंगिना पुलिस स्टेशन दा ममा मपा लागी मचागे असिबा हक्चांग मखोयदे सिनकी कपचबा नतन करिगुम उपाय मत लेखि मचा चंदाना चनिंगदा मफम अदुदा फ्रिंग फ्रिंग चोंगदुना कपखिबा ममा मपाना निंसिंगी लेतबा लाइरबनिना मखोयबु तंगाई मुख फदना ममा मपाना खजिक्तंग फगद्रा हाइदुना मिगी मयुमदा थबक सुबा थारुबा अदु मचाबु सीनबा ओइना थोखरे हाइदुना ममा मपाना कपचरम मसिगी मतुंगदा इमुंग अदुदा चत्तुना पुलिसना वाहंग बौखि राजेश तौदोगसि रेप अमसुंग मर्डर नि हाइबसि एखोय रिपोर्ट गी खंगले अदो इमुंग असिदा मतौ करमना थोकपनो हाइबसि कोइ खंगनि इंस्पेक्टर व्हाट नॉनसेंस एखोय गी मुंगसे करम इमुंग नो खंगब्रा अदोमना पुलिस ने हाइदुना अदुगम चौखतबो वंगांगमा एखोय गी फैमिली से यामना डिसेंट ओइबा फैमिली नि अदुगम वाहि वता दो खोय इमुंग से सिजन नरिबा करिगिनो राजेश मसि नंगी युमनि वाफम से चुमना हंगबनि अदुगा तंगाई फद्रबदी अचौब इमुंग मी ओइरबसु ख्वाइदगी चाउब पैसा पाइबे इमुंग मी ओइरबसु कस्टडी ददी अखोइना एनीवे फरे अचौब इमुंग अमगी मीना इमुंग द थबक तौननब मी से अहोंग मी थीरिबसि करिगिनो इजत्तु यामना लेरबदी था अमद लुपा यामना पीबा मैनेजमेंट यामना हेबा मिओ कोफंग कयामा लेना अदुगुम मिओ सिंग थमो याद्रो पैसा दि तिंगनिंगदबनिना अहोंग पैसा पीरसु याबा पैसा पीदरसु याबा लाइरबा मी खन खनदनो नखोइनि युमदा थम्बा नत्रो अदुगा राजेश सही सुदबा अंगांग अमबु युमदा थबक सुहनबगी एक अमा पानसिनगा अदुमसु खोइने हेक्ता फाबे याय एनीवे नखोइगी नचेरोमा युमथक असिदा लेय अदुगा सिरिबा अंगांग सोनुगी मचे चंदा कौबी अमसु लेय मसि नखोइना खोइदा नहानदगी हाइदे मखोइगी कादु तालो
Come on. Mukoi ka do talo. Rajesh na Roma gi ka aduda police pusin ki. Roma ga wari sanaki. Roma ga police ga wari sanaba matamda Roma gi attitude aduda police na Roma bu achamba nupi ama natte haibasi yam laina khangki. Police amana yum aduda koi thi thirami amadi washing machine aduda I samthokibagi mawongda leiramki. Amadi madugi makha thangba washing machine gi makhongda I akangba kharasu taiba thengnaki. Sir, mafam sida khigi I guma samthokibagi mawong khar leire sir. Aduga washing machine sisu sir akoi forensic kambu kauraga check to hundaba yaroi sir. Patel, hoji forensic ki mida pawpiko. Masigi matungda forensic ki kangbu kauki amadi mafam aduda phangniba I akangba sing amadi washing machine aduda pakliba I chamkhibagi I sing adu test tawnananabagi dama khongaki. Masigi makha tarakpada police station na Rajesh kaukiram. Amadi WAHONG bahuki. Rajesh, yamna larik lai shuhaiba yamna decent oiba family amani. Police station asida karina seba tawgani. Sengna haigadra natraga akhoi police ke huna bitau sira. No, inspector. Aigi ukile. Ai ukil da pau pigi. Adugane. Nakoina mafam sta kauraga dumaina tawba yagadaba nati. Court ta thenasi. No. Patel, tabro. Yes sir. Ambulance karo. Yes sir. Adugane. Masidi aseng makhangdri phawba mafam masida mi mafugani. Oren chatpa ngamdabado ambulance ta puraga hospital da punanamani. Ambulance to ko. Yes sir. No, inspector. I haisage. Aduni ne. Kasaina na chindu sengwa yadro. Patel, ambulance to ngai ko. Akhoi numito. Ai imaga babaga thaba ma chakki. Aduga akhoni yumdu da halakpa matamda angang si imung sida sirga leramani. Amadi nungthilgi matamda ichega imaga akhone thabak chatlinga da ichena phone torokki. Mada sonu hariba angang sina kaino imungi pochei pairami haibra adugi lam henbagi khara phui haiba wafam hairaki. Akhosu karisu yamna luna khaludi. Adubu yumda halakpa matamdadi angang adu imungda sidana leramani. Madudagi akhoina ai che Roma koki. Thodogodo ai che Roma na tawbani. Oh, thabaga se Roma na tawbani haiba ko. Masigi matungda Roma police na phaduna station da porki. Matam madu da mahak karisu thoksaramti. Karigidamap angang adu mahak na hatpano haiba wafam police na hangba matamda. Mama mapa amadi mahaki mopanupa na thabak chatkraba matungda nungthilgi matamda imung adu da changduni yengba matamda sonu haiba angang nupi masa asina Roma gi mama gi lipstick adu mingsel mamangda phamduna mahaki machinda tairam amadi madu uba matamda Roma na yamna sauki karisu leitraba lairaba chudanaraba angang mahakna mahaki mama gi lipstick pai haiduna mahak yamna sauki amadi matam madu da mahakna mama da sunu thilgi matamda call toki adubu angang aduda mahakna songman bedagi table magi mathakta uphanduna makhong makhut punchinduna thamlaga angang anigi sumama oiribi Romana mahakki macha gumlabi piklibi sonuda yochei gumba amana sonugi hakchangi maningdagi masagi private part ta masing khangdana yochei aduna thindalam amadi table adugi mathakta ina pungangang na taki asuk thamoi kalabi Romana piklibi angang aduda asumna yochei na thindatki adubu Roma mafam adudagi chatki asumna angang aduna table adugi mathakta kanbinaba leitraba upai leitrabi sonu mapunchi mangki asumna Rajesh mama mapa makhoina halakpa matamda table adugi mathakta angang adugi phibamdo adumna leiramki masidagi angang asi matau karamna dispose tawgadagi haiba makhoina khanaba matamda angang adugi masada taibe I pumnamak makhoina chamthoki mahakna setlamba lelamba purit khongrau punamak lawthoklaga anauba amasindoki amadi masada taibe I sing irik amata taidana fi amana table amathaduna makhoina fan adugi mathakta angang adu suicide toba mananabagi dama thori yanjin biki wafam asi police ta Rajesh amadi machena sengna lithokpadagi wafam sing asi khangki macha gumlabi masu gumlabi piklibi angang amada makhoigi imungi su mateng pangliba makhoigi imungda su thabak tawriba makhoigi mateng pangliba angang adubu kari su minung si leitana mamagi lipstick pairui haibagi dama minung si leitana yochei amana angang adubu thindatuna mapunchi manganki nungai yai faraba larik lai su hairaba imung amada fawba macha gumlaba aduda minung si amata uttana makhoiga mari thokna de haiduna taibang miyoi ba haibadugi mari adubu kaw thoklaga angang adugi mapunsi loisinki adubu lalu rabanina
Mi ama halurabani na imung adugi miyoi marimak jail da mapunsi chupa phadok tari. Ngasigi thodok asidagi adom da kari phawbibage afabatamak loksinbiu phattabadi nakanda thambiu. Mathangda case ama puduna lakchage ngasigi damukta di James Haigurjamna tabiriba singbu khurumjari. Thakachari crime report tabiriba punamapu hanana ngasigi inspector tayay pung amatawa matamda lantok sagani. Ngasigi inspector tayay maming paisagi mahaw ahan matangkak lising amaga sahum taraga taresuba saru maya puna ngay minasi ngasigi wari anoba yamna nungay zagani ngasigi inspector tayay ano matangkak tamin nasi hojiki yun di YouTube talay biribasing miko karadang mayam dagi laptok sagi pung amatawa matamda inspector tayay ano matangkak kidamagta lakpiyo 90.0 WAHONG radio gidi Makal matalgi sa ising kudol tamsagi maya po naman tamin na si.